मसीगी मखा तारक सिन असिदा अमुक उल्लिबा असिना जुदी महाक की खुंगंग अदु थादोक्तुना चटनबगिदमक ममा मपा प्रजा मयामग लोइनना महाक ट्रेन स्टेशन अमदा ट्रेन गाइदुना लेरी जुदी की ममा मपाना मखोय महाकिदमक यामना साउथोक्सै अदुगा अकीबसु पोई हाइना हाइरमी मसिदा जुदीना अखोयना कीगदबदी अकीबा हाइबा वाहिदु खक्तनी हाइना हाइरमी मदुदगी मपाना जुटोपिया हारिबा मफम अदु अखोयगी खुंगंग असिदगी यामना लापी मफम अदुदा प्रेडेटर्स मयाम अमा पिकथना लै अदुबु मयाम अदुदगी लमहुई हारिबा प्रेडेटर्स मखल असिना इफट फतबनी अदुना नाहाकी पैकेज अमा अखोयना पुरकी हाइदुना फोक्स रिपेलेंट हाइबदी लमहुई चंगदनबा स्प्रे करी करा अदु यावबा बेग अमा महाकना पुथोक्तुना जुदीगी ममांगदा उतली अदुगा मखोयगी सिजिनफम अदु जुदीदा ताकलमी मदुदा जुदीना फरे नखोयगी नथोय नुंगाइनबगिदमक्ता आई फोक्स स्प्रे असि लौरगे हाइदुना महाकना स्प्रे अदु पोकेटा हापसिलमी मदुदगी ट्रेन अदु यौसिलगे जुदी मपोट मसै अदु पुखत्तुना ट्रेन अदुदा काखलगी अदुगा ट्रेन अदुदगी अमुक कुमथादुना ममा मपाबु सेटना अमुक्तंग कोलमी अदुगा महाक ट्रेन अदुदा काखत्तुना अमुक सटखिरमी मदुदगी महाकना गजेल हारिबे सैसक्पी पॉप स्टार अदुगी फजरबा इसै अमा तारदुना महाकना चावरबा शहर जुटोपिया तमना लाक्लमी चावरबा फजरबा मफमसिंग सा मयाम अमना इंगना सिगना लैमिनरिबा अदु उबदा जुदी मथमोय अदु पेंजरमी जुदी युम्बु अदुना मफम ताकपीदुना महाकी अपार्टमेंट अदु यौसिलगी युम्बु अदुना सो अदु मांगहनगनु हारमलगा महाक थोखरे जुदी महाकी नाइबर महाकी थंगनबा का अदुदा लैबा सा अनि चंगलकपदा महाक जुदी कवि हादुना महाक मसा मतोमता मसक ताकलमी सा अनि अदुना करिसु थौसादना अखोयदी वा कन्ना कन्ना ngangbani सावगनु हारमलगा मखोय संखिरमी जुदी का अदुदा चंगलगी अदुबु युमलोनबदा लैरिबा सासिंग अदुना वा कन्ना कन्ना ngangnabadu ताबदा महाकना क्रेजी नाइबर्स हारगा महाकी फमुंग अदुदा महाक तुमथै मदुदगी नोआलकले पुंग मंगा मखागी एलार्म खोंगकपदा महाक हौगतली अदुगा पुलिस की ड्रेस सेसिनदुना महाक का अदु थोंगलोनसिनदुना थोके तौरमी अदुबु महाक मपाना पिरखिबा फोक्स रिपेलेंट स्प्रे अदु उबदा महाक मदु पुसिरा पुरोइसिरा हाइना ngaiha खल्लगा महाक मदु पुदबिदा थोंग अदु लोनसिलमलगा सटख्रे अदुबु अमुक हंजिलक्तुना स्प्रे अदु अमुक हन्ना लौरगा महाक पुलिस स्टेशन तमना लाक्लमी मदुदगी महाक डेक सर्जन पुलिस ऑफिसर बेंजामिन क्लो हॉस्टर हारिबा अनोइबा पुलिस ऑफिसर असिगी मनाक्ता चंगलगी अदुगा महाकपु हेलो हाइदुना कौरमी अदुबु बेंजामिन ना महाकपु उरमदे महाकती पिकमंदना टेबल मखादा लैबा अदुदा महाकना उबा ngamlamde अदुबु जुदीना मखादानि हाइबदगी महाक येंगथरगी मदुदगी मखोय अनि मसक ममिंग ताकनादुना मखोय अनि खंगनरे मसिदगी जुदीना महाक रोल कॉल तौबा यावगदबनि करम्बा रूमदा सटकदोइनो हाइन हंगलमी बेंजामिन ना रूम अदु ताकपदगी महाक थैंक यू हारम लगा सटखी मतम मसिदा बेंजामिना तुमिन्ना मुरुम मुरुम सोंदुना लेहोय मसिगी अपिक पथेबा मसा से सोइदना हिंगना हिंगना चाथोक पिखरगनी हाइदुना महाकना मुरुम मुरुम सोंदुना लेहोय जुदी रोल कॉल तो फमका अदुदा चंगलगी मफम अदुदा लेरमलिबा पुलिस ऑफिसर सिंग अदुदी मंगोंदगी का हेन चावबो पुलिस ngaktani मफम अदुदा नोंसा सवोम अमदि सौमु गंदाना सिंगबा अचौ अचौबो पुलिस मयाम अमा लेरमी जुदी करिसु खंदना चंगलगी अदुगा हांगदुना लेरमलिबा चौकरी अमदा काखतुना लेपि मनाक्ता फमलिबा राइनो पुलिस ऑफिसर अदुदा महाक पुलिस ऑफिसर होप्स नि हाइदुना ममिंग ताकी अदुगा हैंडशेक तौनबा खुद अदु थांजिल्ली अदुबु राइनो अदुना मखुत्तुना जुदीदा इनबदा चौकरीगा कोनना पुलप इंथोरकलम मदुदगी पुलिस स्टेशन अदुगी चीफ बोगो मफम अदुदा थोंग हांगदोतुना चंगलगी महाक चंगलकपदा मयाम अदु हौगतुना रोर तौदुना महाकपु रेस्पेक्ट उलमी चीफ बोगोना यारे हाइदुना फमहलगा महाकना मखा तारगी अइना ngasi पुरकलिबा डॉक्यूमेंट असिदा लिस्ट अहुम यावरी अहानबदा ngasi asi फ्रेंडसिन नहाकी हैप्पी बर्थडे नि हाइना हारगी मदु ताबदा मयाम अदु सामु अदुदा ओनसिनदुना लांग खोतुना तौई अदुदगी मखा अमुक तारगी अनि सुबदा ngasi अनोब रिक्रूटमेंट अमा चंगलगी अदुबु आई महाक मसक ताकलरोय मरमदी मसक ताक उबगी दरकार तादी हाइना हारगलमी जुदी इंगक ngakna yengduna lei चीफ बोगोना मखा तारगी अरोइबदा अखोय सा 13 मफम खंगदना मांखिबगी केस अमा लैरी मांखिबा मखोय खुदिंगमक प्रेडेटर्स ngaktani अचौबा जाइन पोलर बियरदगी हौरगा अपिकपा ओटर फावबा यावरिबनी सिटी हॉल असिना मखोयबु थीबगी रेस्पोंसिबिलिटी लौगदबनी मसिना प्रायोरिटी नंबर 1 नि हाइना महाकना हारमी मदुदगी महाकना पुलिस ऑफिसर मयाम अदुदा मखोय मखोयगी असाइनमेंट थबकसिंग अदु पीबा हौरकलमी ऑफिसर ग्रिजोली फेंगमयर डेंग मातो नखोयगी टीम ना मांखरबा मेमेलसिंग अदु रेन फॉरेस्ट डिस्ट्रिक्ट दगी थीगदबनी ऑफिसर मैकोन राइनो वॉलफर्ट नखोयगी टीम ना सहारा स्क्वायर दगी थीगदबनी ऑफिसर हिटजिन्स स्नारलो तुंग्राबी नखोयना तुंद्रा टाउन दगी थीगदबनी अदुगा अरोइबदा ऑफिसर बनी होप्स नहाकना पार्किंग ड्यूटी तागदबनी हाइना हारमलगा महाक थोंग अदु हांगदोक्तुना सटके तौ मसिदा जुदी सिपोगो कौदुना संगसिलगी अदुगा सार नहाकना सा 13 मांखी हाइबदाइने आइसो अमदी हैंडल तौबा ngamgani
ꯑꯩꯁꯨ ꯏꯔꯥꯏ ꯂꯥꯏꯕ ꯕꯅꯤ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯇꯣꯄꯔꯅꯤ ꯁꯥꯔ ꯀꯥꯎꯕꯤꯔ ꯃꯥꯜꯂꯦ ꯑꯩꯍꯥꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯄꯥꯝꯗꯦ ꯁꯥꯔ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯆꯤꯐ ꯕꯣꯒꯣꯅ ꯑꯩ ꯀꯔꯤꯁꯨ ꯀꯥꯎꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯇꯤꯀꯦꯠ 100 ꯏꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯖꯨꯗꯤꯅ ꯇꯤꯀꯦꯠ 100 ꯈꯛ ꯏꯕ ꯅꯠꯇꯦ ꯑꯩ ꯇꯤꯀꯦꯠ 200 ꯏꯊꯣꯛꯀꯅꯤ ꯅꯨꯡꯊꯤꯜ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯍꯥꯛ ꯄꯥꯔꯀꯤꯡ ꯇꯝꯅ ꯂꯥꯛꯏ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯤꯀꯦꯠ ꯀꯛꯄ ꯃꯊꯪ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯇꯤꯀꯦꯠ 200 ꯏꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯤꯉꯩ ꯂꯝꯍꯨꯏ ꯑꯃꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯁꯤꯟꯈꯤꯕꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯗꯨꯀꯥꯟ ꯑꯗꯨ ꯇꯝꯅ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯗꯨꯀꯥꯟ ꯃꯄꯨ ꯏꯂꯤꯐꯦꯟ ꯑꯗꯨꯅ ꯃꯁꯤꯗ ꯏꯂꯤꯐꯦꯟꯀꯤ ꯅꯠꯇꯅ ꯅꯈꯣꯏꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯕꯥꯔꯊꯗꯦꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄ ꯂꯝꯍꯨꯏ ꯃꯆꯥ ꯑꯃ ꯃꯅꯥꯛꯇ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯖꯨꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯂꯝꯍꯨꯏ ꯑꯗꯨ ꯐꯠꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯗꯨ ꯃꯍꯥꯛ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯅꯝꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯝꯍꯨꯏ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯁꯛ ꯈꯪꯅꯔꯝꯃꯤ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯤꯛ ꯋꯥꯏꯜꯂꯦ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯍꯔꯥꯎ ꯆꯠꯈꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯁꯤꯅ ꯖꯨꯗꯤ ꯁꯥꯔꯕ ꯅꯨꯡꯁꯥ ꯑꯗꯨꯗ ꯄꯥꯔꯀꯤꯡ ꯇꯤꯀꯦꯠ ꯀꯛꯂꯦ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯂꯝꯍꯨꯏ ꯃꯆꯥ ꯑꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯀꯧꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯩꯈꯤꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯃꯈꯣꯏꯅ ꯅꯨꯡꯁꯥꯗ ꯁꯧꯗꯣꯛꯍꯜꯂꯒ ꯂꯤꯛꯂꯤ ꯕꯣꯇꯜꯗ ꯍꯥꯟꯖꯤꯟꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯖꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯎꯟꯒꯤ ꯂꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯉꯁꯥꯏꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯍꯤ ꯑꯗꯨ ꯑꯄꯤꯛꯄ ꯄꯣꯞꯁꯤꯀꯜ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯥ ꯃꯆꯥꯁꯤꯡꯗ ꯌꯣꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯌꯣꯟꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯑꯁꯤ ꯎꯕꯗ ꯖꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯂꯝꯍꯨꯏ ꯑꯅꯤꯗꯨꯅ ꯄꯩꯁꯥ ꯌꯦꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯨꯗꯤ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯂꯦꯞꯂꯨꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯔꯝꯂꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯅꯤꯛꯅ ꯑꯩꯗꯤ ꯅꯝꯊꯥꯛ ꯇꯧꯕ ꯅꯠꯇꯦ ꯃꯍꯥꯛꯅꯅꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯖꯨꯗꯤꯕꯨ ꯑꯣꯟꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯦꯟꯈꯤꯔꯝꯃꯤ ꯖꯨꯗꯤꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯤꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯅꯤꯛꯇ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯥꯜꯂꯤ ꯄꯔꯃꯤꯠꯁꯨ ꯌꯥꯎꯗꯦ ꯂꯥꯏꯁꯦꯟꯁꯁꯨ ꯌꯥꯎꯗꯦ ꯃꯤꯉꯣꯟꯗ ꯂꯥꯟꯅ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯏ ꯑꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯤꯛꯅ ꯑꯩꯅ ꯀꯩꯁꯨ ꯂꯥꯟꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯔꯃꯤꯠꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯤꯛꯅ ꯅꯍꯥꯛ ꯕꯅꯤ ꯕꯣꯔꯣꯗꯒꯤꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯀꯦꯔꯣꯠ ꯐꯥꯔꯃꯤꯡ ꯇꯧꯕꯅ ꯍꯦꯟꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯖꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇꯅ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯔꯨ ꯑꯣꯏꯅ ꯅꯪꯒꯨꯝꯕ ꯅꯕꯨꯛꯆꯦꯜ ꯁꯦꯡꯂꯕ ꯄꯣꯞꯁꯤꯀꯜ ꯍꯁꯂꯔ ꯑꯃꯅ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯖꯨꯇꯣꯄꯤꯌꯥꯗ ꯂꯥꯛꯂꯤꯕ ꯁꯥ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯑꯣꯏꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯗꯝꯕꯅꯤ ꯅꯍꯥꯛꯅ ꯂꯦꯞꯂꯤꯕꯗꯨ ꯁꯤꯃꯦꯟ ꯃꯊꯛꯇꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯖꯨꯗꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯤꯃꯦꯟ ꯑꯆꯣꯠꯄ ꯁꯤꯃꯦꯟ ꯃꯊꯛꯇ ꯂꯦꯞꯁꯤꯟꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯌꯥꯔꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯖꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯒꯖꯔ ꯑꯃ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯨ ꯆꯥꯗꯅ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯖꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯀꯔꯝ ꯇꯧꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯖꯨꯗꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯄꯥꯔꯀꯤꯡ ꯗ꯭ꯌꯨꯇꯤꯗ ꯁꯦꯠꯄ ꯗ꯭ꯔꯦꯁ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯄꯥꯅ ꯅꯍꯥꯛ ꯃꯤꯇꯔ ꯃꯦꯠ ꯑꯣꯏꯔꯕ ꯌꯥꯝꯅ ꯐꯔꯦ ꯑꯩꯈꯣꯏꯅ ꯂꯥꯏ ꯅꯤꯡꯖꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯅꯍꯥꯛ ꯑꯁꯦꯡꯕ ꯄꯨꯂꯤꯁ ꯑꯣꯏꯗ꯭ꯔꯦ ꯃꯤꯇꯔ ꯃꯦꯠ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯇꯔ ꯃꯦꯠ ꯑꯣꯏꯔꯦ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐ ꯑꯣꯏꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯖꯨꯗꯤꯅ ꯃꯁꯤꯗꯤ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯇꯥꯕꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯅꯍꯥꯛ ꯋꯥꯔꯝꯃꯅꯤ ꯊꯝꯖꯔꯣ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯖꯨꯗꯤ ꯍꯌꯦꯡꯅ ꯑꯃꯨꯛ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ